ꯃꯛꯇꯗ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯩ ꯃꯔꯆꯦꯟ ꯅꯦꯚꯤꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒ ꯑꯅꯤꯁꯤ ꯈꯦꯠꯅꯕꯗꯣ ꯍꯥꯏꯖꯒꯦ꯫ ꯑꯁꯤꯁꯦ ꯃꯤ ꯑꯅꯝꯕꯅꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯁꯦ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯕꯤꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯃꯔꯆꯦꯟ ꯅꯦꯚꯤꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯁꯦ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯁꯤꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯨꯝꯅ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔꯒꯨꯝꯕ, ꯑꯗꯩꯗꯤ ꯗꯦꯁꯇ꯭ꯔꯣꯌꯔꯒꯨꯝꯕ, ꯑꯗꯒꯤ ꯁꯕꯃꯦꯔꯤꯟꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯁꯤꯞꯁꯦ, ꯑꯗꯩꯗꯤ ꯁꯤꯞꯁꯤꯒ ꯃꯣꯏꯒꯤ ꯐꯨꯜ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯔꯒ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯦꯅꯤꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯨꯝꯕ, ꯑꯗꯩꯗꯤ ꯁꯃꯨꯗ꯭ꯔꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯕꯨ ꯏꯟꯗꯤꯌꯥꯁꯤꯕꯨ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯁꯤꯕꯨ ꯉꯥꯛꯄꯤꯅꯕ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯆꯦꯟ ꯅꯦꯚꯤꯁꯤꯅ ꯏꯀꯣꯅꯣꯃꯤꯛ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯣ ꯃꯔꯆꯦꯟ ꯅꯦꯚꯤꯁꯤꯗꯤ ꯑꯃꯨꯛ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯁꯤꯅ ꯑꯃꯨꯛ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯔꯆꯦꯟ ꯅꯦꯚꯤꯁꯤꯅ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯅ ꯀꯣꯃꯔꯁꯤꯌꯦꯜꯒꯤ ꯀꯥꯔꯒꯣꯒꯨꯝꯕ, ꯑꯗꯩꯗꯤ ꯄꯦꯁꯦꯟꯖꯔꯒꯨꯝꯕ, ꯍꯥꯏꯕꯗꯤ ꯂꯝ ꯑꯃꯗꯩ ꯂꯝ ꯑꯃꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯨꯅꯤ꯫ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯩ 90% ꯐꯨꯔꯤꯠꯇꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯒꯤ ꯄꯣꯠ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯄꯨꯝꯅꯃꯛ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯁꯤꯞꯁꯤꯅ ꯄꯨꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯒꯤꯁꯨ 80% ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯇꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯁꯤꯞꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯤ ꯃꯊꯪꯗ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤ꯫ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯣꯏꯔꯅꯤ, ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ꯫ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤꯗ ꯑꯃꯨꯛ ꯄꯔꯃꯅꯦꯟꯠ ꯖꯣꯕꯇꯣ ꯑꯣꯏꯈ꯭ꯔꯅꯤ꯫ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ, ꯍꯥꯏꯗꯤ ꯆꯍꯤ 35, 10 ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯦꯟꯁꯟ ꯆꯠꯂꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤꯗꯤ ꯑꯃꯨꯛ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯍꯣꯏ, ꯁꯤꯞꯄꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯤ ꯀꯝꯄꯅꯤꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯗꯤ ꯍꯥꯡꯗꯣꯛꯆꯕ ꯀꯝꯄꯅꯤ ꯑꯃꯅꯤ, ꯁꯤꯞꯄꯤꯡ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯁꯤꯞꯄꯤꯡ ꯀꯝꯄꯅꯤꯁꯦ ꯍꯥꯏꯒꯗ꯭ꯔꯥ, ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯗ ꯁꯤꯞꯄꯤꯡ ꯀꯝꯄꯅꯤ ꯍꯥꯡꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ, ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ 100ꯗ 80%ꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯉꯥꯛꯇꯅꯤ꯫ ꯍꯣꯏ, ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤ, ꯒꯣꯚꯔꯟꯃꯦꯟꯠ ꯀꯝꯄꯅꯤꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯏ꯫ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯁꯤꯒꯨꯝꯕ ꯁꯤꯞꯄꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗꯁꯨ ꯀꯩꯅꯣꯁꯦ ꯁꯦꯂꯔꯤꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯖꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯆꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯦꯂꯔꯤ ꯐꯪꯉꯦ, ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯁꯦꯂꯔꯤ ꯐꯪꯗ꯭ꯔꯦ꯫ ꯁꯦꯂꯔꯤꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯍꯥꯏꯌꯦꯁ ꯔꯦꯡꯛꯇ ꯂꯥꯛꯇꯣꯏꯁꯦ ꯑꯦꯗꯃꯤꯔꯦꯜ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯄꯣꯖꯤꯁꯟ ꯔꯦꯡꯛꯁꯤꯅ ꯃꯥꯁꯇꯔ ꯑꯣꯔ ꯀꯦꯞꯇꯦꯟ, ꯍꯥꯏꯗꯤ ꯃꯥꯁꯇꯔ ꯍꯥꯏꯅꯁꯨ ꯈꯪꯅꯔꯦ, ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ꯫ ꯑꯗꯣ ꯑꯦꯗꯃꯤꯔꯦꯜ ꯑꯣꯏꯕꯒꯤ ꯁꯦꯂꯔꯤꯁꯤꯒ ꯌꯦꯡꯅꯔꯒ, ꯑꯗꯩꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯁꯦꯂꯔꯤꯁꯤꯒ ꯌꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯁꯦꯂꯔꯤꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯜꯂꯦ꯫ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯊꯕꯛ ꯇꯧꯗꯣꯔꯤꯕ ꯃꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯗꯣꯔꯤꯕ ꯀꯝꯄꯅꯤꯗꯨ ꯍꯥꯏꯗꯤ ITF ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗꯤꯡ ꯋꯥꯔꯀꯔ ꯐꯦꯗꯦꯔꯦꯁꯟ ꯍꯥꯏꯕ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯝꯄꯅꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯦꯂꯔꯤꯁꯤꯡꯁꯦ ILO ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ, ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯂꯔꯤ ꯐꯪꯕꯅꯤꯅ ꯁꯦꯂꯔꯤꯁꯦ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯗꯒꯤꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯋꯤ꯫ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨꯒꯤ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯦꯂꯔꯤꯒ, ꯑꯗꯩꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨꯒꯤ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯦꯂꯔꯤꯒ ꯌꯦꯡꯅꯕ ꯇꯥꯔꯒꯁꯨ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯨꯅ ꯍꯦꯟꯅ ꯌꯥꯝꯃꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯝꯄꯅꯤꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤꯀꯣ ꯁꯦꯂꯔꯤꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯏꯟꯗꯤꯌꯥꯟ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯦꯂꯔꯤꯁꯦ ꯈꯔ ꯂꯤꯛꯑꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯝꯄꯅꯤ ꯃꯆꯥ ꯃꯁꯨꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯦ ꯁꯦꯂꯔꯤꯕꯨꯗꯤ ꯑꯗꯨꯝ ꯆꯥꯎꯔꯛꯑꯔꯣꯏ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯀꯣꯁꯇꯦꯜꯒꯨꯝꯕꯗ ꯊꯕꯛ ꯇꯧꯕ, ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯃꯔꯆꯦꯟ ꯅꯦꯚꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯐꯣꯔꯦꯟ ꯒꯣꯌꯤꯡ ꯚꯦꯁꯦꯜꯗ ꯊꯕꯛ ꯇꯧꯗꯕ, ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯜꯀꯇꯥ, ꯑꯗꯩꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯑꯗꯒꯤ ꯀꯦꯔꯂꯥ, ꯑꯗꯩ ꯒꯋꯥ, ꯃꯍꯥꯔꯥꯁꯇ꯭ꯔꯥ, ꯒꯨꯖꯔꯥꯠ, ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯦ, ꯑꯁꯤꯒꯨꯝꯕ ꯃꯄꯥꯟꯗ ꯂꯩꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯦꯂꯔꯤꯁꯦ ꯑꯗꯨꯝ ꯂꯥꯛ 2-3 ꯈꯛꯇꯪ ꯑꯣꯏꯅ ꯐꯪꯉꯛꯄꯁꯨ ꯌꯥꯏ, ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯤꯛꯅ ꯐꯪꯕꯁꯨ ꯌꯥꯏ, ꯍꯦꯟꯅ ꯐꯪꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯤꯒꯤꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫
ꯀꯝꯄꯅꯤꯁꯤꯡꯗꯨꯒ ꯁꯦꯂꯔꯤ ꯀꯌꯥ ꯄꯤꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯣꯔꯃꯦꯜꯂꯤ ꯂꯥꯛ 2-3 ꯁꯨꯃꯥꯏꯅ ꯄꯤꯅꯕꯅꯤꯅ ꯑꯗꯩꯗꯤ ꯀꯔꯤꯒꯨꯝꯕ ꯐꯣꯔꯦꯟ ꯒꯣꯏꯡ ꯚꯦꯁꯦꯜꯒꯨꯝꯕ ꯑꯗꯩ ꯑꯆꯧꯕ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯛꯁꯦ 12 ꯐꯥꯎ ꯑꯗꯨꯝ ꯐꯪꯉꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯁꯦꯂꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯔꯝꯕ ꯁꯤꯞꯇ ꯊꯕꯛ ꯇꯧꯏ ꯗ꯭ꯔꯥꯏ ꯐ꯭ꯂꯤꯠꯇ ꯅꯠꯇ꯭ꯔꯒꯅ ꯋꯦꯠ ꯐ꯭ꯂꯤꯠꯇ ꯗ꯭ꯔꯥꯏ ꯐ꯭ꯂꯤꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯦꯅꯔꯦꯜ ꯀꯥꯔꯒꯣꯒꯨꯝꯕ ꯕꯜꯛ ꯀꯦꯔꯤꯌꯔꯒꯨꯝꯕ ꯑꯗꯩꯗꯤ ꯋꯦꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯃꯤꯀꯦꯜ ꯇꯦꯡꯀꯔꯒꯨꯝꯕ ꯑꯣꯏꯜ ꯇꯦꯡꯀꯔꯒꯨꯝꯕ LPG ꯇꯦꯡꯀꯔꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯋꯦꯠ ꯐ꯭ꯂꯤꯠꯇ ꯂꯥꯛꯑꯦꯀꯣ ꯑꯁꯤꯒꯨꯝꯕ ꯋꯦꯠ ꯐ꯭ꯂꯤꯠꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯔꯤꯛꯁꯁꯨ ꯌꯥꯝꯅ ꯆꯥꯎꯔꯦ ꯔꯤꯛꯁ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯃꯨꯛ ꯁꯦꯂꯔꯤꯁꯨ ꯑꯃꯨꯛ ꯆꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯦꯂꯔꯤꯁꯦ ꯃꯥꯔꯆꯦꯟ ꯅꯦꯚꯤꯅ ꯆꯥꯎꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤꯅ ꯑꯃꯨꯛ ꯀ꯭ꯔꯨ ꯀꯦꯇꯒꯔꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯌꯥꯝꯅ ꯍꯦꯜꯂꯛꯑꯦ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨ ꯀꯦꯇꯒꯔꯤꯒ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨ ꯀꯦꯇꯒꯔꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯀ꯭ꯔꯨ ꯀꯦꯇꯒꯔꯤꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯛꯑꯅꯤ ꯃꯔꯝꯗꯤ ꯁꯦꯂꯔꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯈꯦꯠꯅꯕꯁꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯗꯗꯤ ꯑꯃꯨꯛ ꯀꯦꯟꯇꯤꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯩꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯠꯀꯤ ꯑꯣꯏꯔꯛꯄꯅꯤꯅ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗꯗꯤ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯆꯪꯕ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯔ ꯀꯦꯇꯒꯔꯤꯗ ꯑꯗꯨꯝ ꯆꯪꯉꯣ ꯀ꯭ꯔꯨ ꯀꯦꯇꯒꯔꯤ ꯆꯪꯕ ꯇꯥꯔꯒꯗꯤ ꯊꯕꯛꯁꯨ ꯐꯪꯕ ꯋꯥꯏ ꯁ꯭ꯄꯣꯟꯁꯔꯁꯤꯞꯁꯨ ꯄꯥꯛ ꯄꯤꯗꯕꯅꯤ 100ꯗ 80%ꯗꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯄꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯦꯚꯤ ꯆꯪꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯁ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯜ ꯆꯪꯅꯕꯒꯤꯗꯃꯛꯇ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯇꯣꯉꯥꯜꯂꯤ ꯑꯗꯣꯝꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯗꯤ ꯀꯣꯔꯁ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯊꯕꯛ ꯐꯪꯒꯗꯕ ꯀꯣꯂꯦꯖ ꯑꯗꯩꯗꯤ ꯀꯣꯟꯅ ꯐ꯭ꯌꯨꯆꯔ ꯂꯩꯒꯗꯕ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯆꯍꯤ 15-20 ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯦꯟꯁꯟ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗꯗꯤ ꯄꯦꯟꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯦ ꯃꯦꯗꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 60 ꯐꯥꯎ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯦꯜꯂꯒꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ 60ꯁꯤ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯗ ꯈꯔꯗꯤ ꯄꯥꯝꯕꯗꯤ ꯋꯥꯠꯄꯅꯤ ꯑꯗꯣ ꯑꯗꯨꯝ ꯀꯝꯄꯅꯤꯗꯣ ꯅꯪꯁꯦ ꯔꯤꯄꯨꯇꯦꯁꯟ ꯌꯥꯝꯅ ꯐꯖꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯄꯥꯝꯃꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯄ ꯉꯝꯃꯛꯇꯕꯤꯗ ꯆꯩꯁꯨ ꯄꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯁꯤꯞꯇ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ 60 ꯐꯥꯎꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯑꯗꯣ 60 ꯐꯥꯎꯗ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯀꯌꯥꯗꯤ ꯂꯩꯅꯗꯕꯅꯤ ꯑꯗꯨꯝ ꯆꯍꯤ ꯈꯔ ꯊꯕꯛ ꯇꯧꯔꯒ ꯇꯣꯛꯅꯕ ꯉꯥꯛꯇꯅꯤꯀꯣ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏꯗꯅ ꯄꯦꯟꯁꯟ ꯍꯥꯏꯗꯤ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗꯗꯤ ꯁꯨꯃꯥꯏꯅ ꯄꯦꯟꯁꯟ ꯐꯪꯕꯗꯨꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯦꯂꯔꯤꯗ ꯑꯃꯨꯛ ꯆꯥꯎꯔꯛꯑꯦꯀꯣ ꯅꯦꯚꯤꯗꯗꯤ ꯁꯦꯂꯔꯤꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯉꯛꯀꯅꯤ ꯑꯗꯨꯕꯨ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗꯗꯤ ꯁꯦꯂꯔꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯉꯛꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯣꯐꯤꯁꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟꯒꯨꯝꯕ ꯆꯤꯐ ꯑꯣꯐꯤꯁꯔꯒꯨꯝꯕ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯆꯠꯂꯦꯕꯀꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤꯁꯦ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯁꯦ 3 to 6 months ꯑꯣꯏꯔꯛꯑꯅꯤ ꯅꯪꯅ ꯊꯥ 3ꯗꯒꯤꯅ ꯊꯥ 6ꯀꯤ ꯊꯕꯛ ꯇꯧꯔꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝꯗ ꯊꯥ 2-3 ꯂꯩ 4-5 ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯀꯝꯄꯅꯤꯗꯨꯒ ꯃꯈꯥ ꯄꯣꯜꯂꯛꯑꯦ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯊꯥ 2 ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯝꯄꯅꯤ ꯑꯅꯝꯕꯅꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯇꯣꯂꯣꯞ ꯄꯤꯅꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯇꯣꯂꯣꯞ ꯐꯪꯗꯦ ꯑꯗꯨꯒ ꯀ꯭ꯔꯨ ꯀꯦꯇꯒꯔꯤꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯨ ꯀꯦꯇꯒꯔꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯁꯦꯂꯤꯡꯁꯦ 6 months to 12 monthsꯒꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯂꯩꯅꯩ ꯁꯨꯃꯥꯏꯅ ꯊꯥ 6ꯇꯒꯤꯅ ꯊꯥ 19 ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯗꯨꯝ ꯊꯥ 2-3 ꯁꯨꯇꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒ ꯑꯃꯨꯛ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒ ꯁꯨꯇꯤ ꯌꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯃꯥꯔꯆꯦꯟ ꯅꯦꯚꯤꯅ ꯑꯃꯨꯛ ꯍꯦꯜꯂꯛꯑꯦ ꯅꯪꯅ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯊꯥ 3 ꯂꯣꯏꯕ ꯇꯥꯔꯒꯁꯨ ꯅꯪꯁꯦ ꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯅꯪ ꯊꯥ 6 ꯂꯩꯊꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯨꯇꯤꯒꯤ ꯋꯥꯗꯤ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯁꯨꯇꯤ ꯌꯥꯝꯅ ꯐꯪꯉꯤ ꯑꯁꯤꯒꯤ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯖꯔꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯤꯡꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯤ ꯔꯤꯌꯔ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯍꯣꯏ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯁꯤꯞꯁꯤꯁꯨ ꯑꯗꯨꯝ ꯄꯦꯇ꯭ꯔꯣꯂꯤꯡꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯁꯤꯞ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯑꯗꯣ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯤꯇꯪꯗꯤ ꯔꯤꯌꯔ ꯑꯣꯏꯔꯅꯤ ꯇꯧꯕꯇꯕꯨ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯋꯥꯔꯜꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯛꯄꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯄ꯭ꯔꯤꯊꯤꯕꯤ ꯇꯪꯈꯥꯏ ꯑꯁꯤꯃꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯀꯣꯏꯕ ꯐꯪꯒꯅꯤ ꯑꯗꯣ
Indian Navy thawak tawraga sumaina koige haiba taragadi personal anoda haidi paisa na chachagadabako aduga Indian Navy khoi Merchant Navy gi oiba taragadi sumaina dum chalurani seisiga destination leiba taragadi seisi kumtharaga koiba lamba dum phange sisina amkamu Merchant Navy da advantage laani asigi mathangda amkamu family on board che nang kaigumba Indian Navy da thawak tawba taragadi officer oidaba taragadi aina tajabadadi khoi family thamba jade haidi ship tawadi proposal pra yadre na tajai aduga kaigumba lenda haidi da kamphada leiba taragadi family puraga club lemina bajai na hai ado Merchant Navy gi di kaigumba adom se officer samna haibda chief officer gumba adaidi captain gumba adagi chief engineer adaidi second engineer sugumba high rank ta leiba taragadi adongi family haidi adongi icha khangde adaidi adongi wife khangde adongi parents khangde adongi family do puraga thamba jai moika club selling tomina bajai ado sumain tomina bajai haiba taraga amkamu company da makha ko lei ko company khara madi sumaina family on board se jai khara madadi yade maramdi prithvi da company makha mayam lei company amaga rules and regulations of manarakre ko asige mathangda kaigumba adom Indian Navy se change haiba taragadi amkamu yamna competitive oirani aduga haidi Indian Navy se di mina change haiba da mu pak namna deba adaidi mogi medical da su yamna strict oire aduga Indian Navy se di yamna physically da yamna fit oiba like su yamna hiba mathau tare aduga Indian Merchant Navy da amkamu hoi like haiba su tu mathau tai physical fit su tu mathau tai tabu Indian Navy gi ngenda taragadi kitang amu tawreba haidi makhada la aneba haidi dumaina amkana haidi section ba adaidi Merchant Navy gi like se hoi lubudi lui laiba natte adubu aina khanjabadadi Indian Navy ga Merchant Navy gi ngenda matamdadi Merchant Navy sina amkamu kitang lairani aduga Indian Navy da officer oiba sete amkamu araiba thakupudi oiroi kitang di honaba kanna mathau tare Merchant Navy da su adum hunabadi kanna mathau tai adu kamai haidano kitang di laiga dra na khalle Merchant Navy na Indian Navy dagi kaigumba sumaina shipping line da thawak tawningba adaidi lam kuiningba mi leiba taragadi adum Merchant Navy da thawak tawbada kaim kaige na khalli aduga Merchant Navy ga Indian Navy gi amkamu khenaba hairagadi kaigumba adom Indian Navy da thawak tawba taragadi amkamu like society da high respect amadi leirani aduga kaigumba haidi Indian Navy da haidi Merchant Navy da thawak tawba taragadi amkamu officer rank samna haibda chief mate gumba adaidi captain gumba se yaudragadi adum khadi moiga yengaba matamda khadi nopani aduga adom Indian Navy da tangi haiba taragadi class 10 loiraga natragana class 12 loiraga natragana graduation loiraga ko aduga Indian Navy changbagi su moigi branch makha mayam leikre arts ta science ta adubu Merchant Navy da change haiba taragadi yaragadi class 12 loiraga matunda changbiro class 12 loiraga physics chemistry maths sida 60% logodabani minimum kanogidi Merchant Navy gi oiba taragadi ko daidi course makha lei course makha luga tanaba institute makha lei aduga fees structure sa tunga lei ko aduna sigumba gi matangda khuppa khangba taragadi ege channel changbiraga adum yengbiba yagani natragana adomna ege channel yengbingdaba taragasu adum netai khara research tawbiro adubu Merchant Navy da thabak changake haiba taragadi yaragadi sponsorship jawdabida changbiraganu haujuki matamdadi Merchant Navy oigera Indian Navy oigera animaktadi yamna competitive ti oirani ado kaigumba adomse India je tharaga phawa ngamtreba phawa ngamdabadaidi sumaina shipping gi industry habdi isingda thabak pamjaba oiba taragadi Merchant Navy tawosu kayum kaide na khali Merchant Navy gi su advantage mayam ama leiko maram mayam sina adom kaigumba Indian Navy da thabak tawningbra natragana Merchant Navy da thabak tawningbra habasidi adomgi apamani karamana phagadage habdu adomna khalaga adum tambiu kaigumba haiti khoi country tamakta haiti thabak ma tawningbra ima lebak ningba pamba taragadi haiti ima lebak ku haiti defense tawba pamba taragadi Indian Navy da changbiro kaigumba adom hoi Merchant Navy chu adum
लेबाक निंबनी हाइबदी मियाम की सेवा तौबनी को दो बतारगा सो हाइदी डिफेंस अमु लाक्रे मोइना इकोनॉमिकल हाइदी कमर्शियल दा लाए को दुई समान कमर्शियल दा लागा अदाइदी लम मखल मखल मियाम को कोइनिंग बतारगा दी मर्चेंट नेवी दा दम लापियो मर्चेंट नेवी की सु कानाबा मियाम लई अदुगा इंडियन नेवी की सु कानाबा मियाम लई अदुबु आई हंजिन हंजिन हाइना अरोबिगनो कईगुम्बा मर्चेंट नेवी दा चंगबा तारगादी पंगतम तमगा चंगबिरकनो एग्जाम थारगा फजना अफबा कॉलेज तम चंगगा फजना एग्जाम थारगा अफबा कॉलेज तंबियु अफबा कॉलेज ता फंगदबा तारगादी यारगादी तंबिगनो अदुगा कईगुम्बा अदोम इंडियन नेवी से थबक तौबा लोरबा मतुंगदा चही 15 खंगदे 10 खंगदे मोगी पीरियड तो तौबा लोरबा मतुंगदा रिटायरमेंट फंगबा मतुंगदा को अदोम कनोगी पेंशन जो फंगनी को पेंशन फंगना अदोम हाइदी शिप से अदुम चप मानबा ngaktनेबको अदुना नंगना इंडियन नेवी दा नंगना लौरक्लिबा नंगी डिपार्टमेंट दुगा चानागदबा थबक तो अदुम मर्चेंट नेवी दा थबक तौबसो अदुम जाय ngasi फावबा इन थबक तौमिनरइबा हाइदी कैप्टन सिंसे अनंबना हाइदी सुमाइना इंडियन नेवी की हाइ थबक तौरमगा तोथोगा मर्चेंट नेवी दा लापा कैप्टन ngатani हौजिक हौजिक इन लेमिनरिबा कैप्टन सिसु सुमाइना एक्स नेवी नि एक्स नेवी हाइबदी मासे इंडिया की दिनत्रेको मासे इजिप्ट की नेवी नि सुमाइना इजिप्शियन नेवी का इन थबक तौमिनरइसे हौजिक हौजिक लेरिबा कैप्टन से का कैप्टन अहुम सुरे सिना मोइगी दे अमखम एडवांटेज मैम अमा लेग्रेको दुगा दुम कंपनी सिंगसु हाइदी सुगुम्बा इंडियन नेवी गुम्बा लेबसिना हाइदी यामना मोइगी रूल्स एंड रेगुलेशन अदाइदी डिसिप्लिन लेरकपनिना अदुम मोइना पामेबको अदो नमजरगदी अदुम इंडियन नेवी दा ट्राई तौबिरो मतुंगदा एक्सपीरियंस फंगबा मतुंगदा अदुम मर्चेंट नेवी दा लाक्चगे हाइबसु अदुम जाय गा इंडियन नेवी दा चटके हाइबा तारगादी कोर्स फी गुम्बा कईगुम्बा अमता लेइत्रे अदुबु मर्चेंट नेवी दा तमगे हाइबा तारगादी पैसासु कुम मयाम अमा चंगेको असिना करमना फगे हाइबदो अदुम खंबिरो यारगादी अदुम कमेंट दसु इंडियन नेवी ना पामी नत्रगना मर्चेंट नेवी ना पामी हाइबदो असिसु हाइबिरो असि हायगा मसिगे ओइनादी मतंग असिदा लोइसिनजरगे।